Public ground oina su sizinaba Ketrigao Junior School ground gi land development ki matangda Ketrigao ACMLA Saik Nurul Hassan gi kangbuga Pradhan MD Ajman Khan gi kangbuga akan mamongda muknakre Nongmei round kaya Kapthorakpadagi Miyam Mipainakhre thodoga singarang numidang pung 4 makhairom tarakpa matamda Imphal East District ki Porampat Police Station na konba Ketrigao public ground asida thokibani pawasi gi matungina public ground asi nong khajiktang chuba matamda ising tungsinduna laikai miyam amadi school asigi mahiroi singda khudong chadaba kaya thokhaliba asi kokhanaba Pradhan Muhammad Ajman Khan na lujingduna MG Nareka gi makhadagi leibak thonjinduna semgat sagatpagi thabak chathabada MLA gi miyoi sing laktuna thabak adugi matangda wari sanarakpada mafam adugi miyamga ungkhatnaraki Pradhan gi manaw nupa LH Tipuda shu khut Tharakpadagi Nakalani gi marakta funa jaina bayawnarappadagi MLA gi manaw nupana Nongmei round khara kapthoraki hairi MLA gi escort personnel singnasu Nongmei round nifurom blank fire tawki amaromda mukna baduda MLA gi escort personnel khara su aso open naki hairi adu moinamak Porampat police ki team mama laktuna irang adu lakshinkhe Seklura san masamak laaga amadi manaw nupa Kamran amadi MCS Hakim loina namagi workers ayama laaga ngasi ainonda thritan tawduna land development tawbiaroi lebak thabiaroi khotpiaroi kanagi ayab lawi hai ain narega gi thabani narega dagi thabani ana in hai adu si akhoi solid composite pit sari sisu yaroi naman athing ba thingni ai inau nopa Tipu Ilyas haina se kawi mark na kari gi development tawbi thingni mo khot mo kendre iluchingam na du taw hongte nang na support taw sangadam me hairu bidam to khongpak na masamak MLA sina khongpak na kawi loina na marki manaw pan nongmei chatok rong ke ama ka bi mai workers sing na ka bi laikai chido jik nongmei masing thingam dam nongmei rong ke ama ma security na ka bo direct ka bo na masa MLA masana lawi luchingam na summa to busidi yam pende nongmei tokning ni sikap gini rong kayam suka bi prajalan uribni crowd kayam gi mamangdani ka bisi aina gari damak development tawbi thingbiru mo kendre MLA adu tawbino haibo si yade indana ai sade indana khotan tawi nongmei ka bi masing thingam dong khap chale hairiba pot asi kendre amagi lusingo amana tawbo se condemn tawi